designated camp the legaba aduma kuki terrorist singina automatic weapon na landarakba bomb dor kapase masi karigi yengra lebiribno August ki tangwanda Bharat Sarkar state government amadi kuki lamen tulemba militant singsiga tawno ki ba suspension of operation gi aduda agreement yoriba rule mayam amadi point mayam do wan tok leitre ngasi Manipur da thabum tara hena thokriba megi tang ahum dagi Manipur maitei singda lepalitna kapthara liba nungmai mayam se sigi wan tok se karino haita di suspension of operation growl nang chataba kulai paiba kuki singsina makoi designated camp da leigadaba monitoring tawgadaba adugumba agreement do yauriba Manipur lenga ki representative central government ki representative amadi kuki se so sing kuki keno gi representative singaduna ningtina monitoring tawdabna maram oiraga ngasi megi tangom da tholiba mate khoina tana dra khoina hatna myeba magi jati da hingminirba khunai magi Indian democracy chattaba manba hingmagi wan thok leitaba asugumba problem se suspension operation matik chana rule dung nak tabadagi thokpani haibase ngasi khunrapang kendra gi apunba praja gi mochilaga ngasi media gi mata kutang da thamjari ngasi akhona chacheriba khunrapang kendra gi peace rally si suspension operation si wan thok leitraba dugumba suspension operation se lotion biro ngasi maitai akhoi da thajaliba butche sanabiru akhoi ware praja ware aduna hojik paliba Manipur lengak honorable CM lona respected governor of Manipur amadi India government gi home paibiriba Amit Shah makoi tana tasina daba unu sina daba micham prabazan masik khangna sirba tamsa ngasibu sigi solution porok tabase kari marungino haukraba lakadaba matam kharagi matungda suspension operation gi ariba tangkak lakba mase athya daba wan thok leitraba ase lotion biro praja koi khangda ware ngasi maitai bili tariba Impal East West Bishampur Thawban amadi Kaching district ke akoibada leiriba makoina buffer zone na hadu pirga singsang parents ta masing khangdaba bunker sing sidagi designated camp da leigadaba aduma kuki terrorist singina automatic weapon na landarakba bomb dor kapase masi karigi yengra lebiribno aduna Manipur India government gi intelligence military central government paramilitary forces state government high riba makoi pura mauna agreement follow tawdragadi kari manamgi suspension operation je makata na sathapam thoke haiba wise da apun ma khundrapam kendra gi prajana ngasi paliba lengak central government amadi respected Manipur gi governor da akona memorandum am ka vision gani haiba memorandum sta paliba waroldi en thamjariba asi media gi mamda thamjariba masi kunamani paliba integrity kai be yaro integrity thoi be yaro haiba one thok ngasi makoina seven mission part tali ki nota lock torga lega da weapon sub automatic weapon pair ngasi chamjaro praja khoda machine kandra kapi thabum tara pharba tara pharba matamsa kari manungi wan tok leitna ngasi kai manungi lan solution bidribno praja khoi chamjariba yellow midi lerpa praja phuruk kudima kaam wana hingi gidage ngasi Manipur maitaibu net pidna khongpa ki phon guna khaliba central government kari gi tana tadriba kari unu sindriba aduna mase khondrapam kendra gi praja khudimangna condemn tawi ngasi mak chanariba India government amadi state government lona kuki militant sing chanariba suspension operation se wan thok leitre lotion biro akoi khang da wara habase media gi mamda thamjari